Taret Shuba National Games da Manipur medal tally da Taret Shuba Mapham Kanba Ngamlakpada adugidamak Chief Minister Biren Haraoba AMASUNG THAGATPA Phongdokrakli social media ki platform ama oiriba X da Chief Minister Biren kuntraga Taret Shuba National Games da saruk yaruba Manipur ki contingent da THAGATPA AMASUNG nungaiba phongdokpaga mari leidana thadorokpa warol amana hai sanaroi singi honaba kanba Manipur ki damak kathokpa amade haithoi singthoiba kayana ngarang loisinkiba Goa National Games da Manipur ki mingchat urong kinba ngamkibani masida sunatana North East region bu leibak asigi sana khotnabagi lamda Manipurna awangba thak amada chakhatpa ngamle handak taloshin kiba National Games asida Manipurna medal tally da Taret Shuba Mapham Kanba ngamkiba aduna lamdam asigi hawalagliba sanaroi kayada top ithil ama soidana piba ngamlakani sanaroi singna Manipur gi damak purakliba mingchat asina matung tarakpa sana khotnabagi competition kayada mai paknabagi achauba yumfam ama thonbaga pangkhakni haina Chief Minister Biren gi thagat warol aduna makatarakli ningsingba yabade Gawari yumbu oiraga pangthokiba National Games Englishingani subna kulhumdoi da Manipur gi mapanga leiraba sanaroi chamriga subna taruk coach humfutara taruk team manager yangkai taruk amadi official kunithoi puna miyoi Tamanga humfugi contingent amana saruk yakhe National Games adugi masana nifuga mari leibagi manungda Manipur gi contingent na masana kun mangada Manipur gi mohut sinduna saruk yakhe maduda Manipurna gold medal kuntra silver medal kunithoi amade bronze medal kuntra puda medal Marifu nithoi gi mapu oiba ngamduna National Games gi puwarida Manipur gi oina medal yamna lawba ngambagi record thamba ngamkhe haukiba chahida Gujarat na yumbu oiraga pangthokiba kuntraga taruk Shuba National Games da Manipurna gold medal kun silver medal tara amade bronze medal kun punna medal yangkai lawduna medal tally da Tara Shuba Mapham Kanba ngamkhibani